Entang paum na Malemgi wathok nipan khangatpada Manipur yaorak pa aphabanati. BJP ki double injelenga asina lusion mangamdawa khaktana tan state asida thugari law and order human right violate tawba kaya asida yenglaga Manipur gi irang asi Malemda lusion da yadaba wathok nipan khangatpada yaorak le Manipur gi irang Malemgi wathok oire haina CLP leader okram iwobina phongdokre hari ahan mara kangla pau gi editorial miam di special content moina thamjagi furup amagi sokhatpagi thak khangi hairabadi furup adugi satnabi digi khangmangami leiba ama sokhat pai basi lambi thong phaba awang building leiba amati factory industry yamna leiduna pothok marang kaina pothok padunati sokhat pai basi da khwaidigi maru oibadi leiba adugi miam gi satna role thaksi kaksi nonglukpa minok misan phajabagi mathakta masagi lon mayek amadi satnabi lining laisul mapung phana leibaduni karigumba leiba amana masagi lol mayek amadi satnabi lining laisul gi oiba pokpadagi siba phawgi satnabi thoram pareng sing leitrabadi leiba du Malemgi miyamna nation amu oina sakhang mangamdi sakhotle hariba leiba dugi masagi satnabi leitrabadi Malemgi leibak sing ikai khumna bu utti haibduni miyai fur nation amana masagi satnabi ngakna sakhotpagi maikaida khumang choksin hingmangam labadi Malemgi miyamna awang buthakti ikai khumna bu nei masimona Malemgi leibak singna magi leibak kingam khai ngakna mi paul tangdana hingnabagi damak matam punamak singnabaga loinana khongpham setna lepangakni adu sei sakya Asiatic sovereign country oirakhiba Manipur khanglaipak ki puwari hangkatna madi haujiki oiriba phibam sing nei ne dunu yengbada ningba kainingai oiri sei lising manga hienbigi ningtambigi puwari leirakhiba Manipur gi yelhomi mitei singna marom do mapambom tana hingba ngamdabagi phibam da leirakli matau kramna oirakhibano haibadu ngasigi mirona naina phamthui Malemgi leibak singi manungda apikpa leiba ama oijarabasu ningthau panba maning tamba leibak oirakhiba Manipurna asauba leibak India gi phiba nungda tindrabadi maromdom hingba ngamloi haina miyamgi maraktagi khankhiba leikhidabanati matamadugi miyamgi maraktagi khankhiba waklon aduga iroinana India government English ngamasama pangani fuguma panda mapangal yaudaba ningthau buda chandrabo Shillongda lanmina langoi changsinduna nampuda major agreement khuyek lauduna matamadudagi Manipur India gi state ama oirakhibani India gi lusingba singna Manipur gi haujik lairiba ngamkhai amadi apunbagi saktam ngakna senduna thambirakani haibasi matamadugi miyamgi mafamda leikhiba thajabadugi ona tainabada ubak phonaklibi lebukthibani India government Manipur gi mahoksadagi sagonarakhiba pokpadagi siba phawgi natkueba thoram pareng singamadi lon mayekna singba sing sakhotnaba amadi ngak senduna thamnabigi akhanaba thorang sing lokhotnaba miyeng sangpham thui Malemgi miyamda furup ama saktak pada furup adugi culture na asabu thaudang lawi Manipur gi ina khulaba nat ki sanabi lining laisol jagoi ise amadi mausagi oiba sana khotnaba indigenous game sing sagol kangjai thangta kang yubi lakpini singma masana kiya mutkhibi yabagi phibamda lairi Malemgi sagol kangjai polo game Manipur gi hawdokhibani haibasi Malemgi lebak punamakna yanakhibaga loinana world Guinness record chengkrabani aduba masana si yokhatpina leitabadagi mutkhibi yabagi thakta lairi loinana mitei sagol poni bu nungsijaba amadi sagol kangjai bu yokhatpa pampa lanai mioi khrakakna yokpanatana laingaki oiba thausilgi makada ngak senba natragana yokhatpigi policy leirabasu mapung phana thabak to onthoktabadagi sagol asigi khongul tapna mangsilakpu ubphangi mitei singna sakhatpani haiduna mapalamgi arang arakta mayon tambadagi masagi satnabi nat amadi lon mayek tuinarakhibadagi furup asigi nat ki saktam mangsilakti basidagi kanjanaba hona haudrabadi furup asigi tunglamsat kangkhong sairaba hawpham satham khangdraba madi Malemgi leimaida mitei furup kauba ma leirami haiba phawba tungi mirolna khangmangamdabagi phibam oirakpa yai lamdam asigi miyamna mausadagi makhoigi layoikraba mapa mapusing tungi mirol masa masusingi damak thambiramba mamal yamlaba nat ki satnabi sing ngakna satnaba honabagi mahut miramgi satnabi da lupsinduna pongja saujabagi mahut isani sabo sakhangba ngamdriba makai chokhatpa purakpa ngamroi furup ama haibasi furup adugi lol mayek satnabi thoram pareng singna leibabu khangnai miyoi kangrup amana masagi lol mayek satnabi leitrabadi furup kaubu yadi haiba kangla pau editorial miyam da hanbada thamjari atopa pau mana health care ga mari leinaba stakeholders singna kathokpaga loinina thabak tawbu sangi health minister
लेबासी ओइने हेल्थ केयर सिस्टम दा अहोंग ममा पुरकलबा हेल्थ मिनिस्टर गी मियम खादा पैखलकलिबा थबक थोरम सिंग असिदा स्टेट असिगी लैरिबि स्टेक होल्डर सिंग मपुंग फाना सरुक यादुना ग्रासरूट लेवल दगी होना मियाम दा मपुंग फाना खंगना बहोना बिगी तंगाई फदब लै हैना मणिपुर लेंगा की हेल्थ एंड फैमिली वेलफेयर गी मिनिस्टर डॉक्टर सपम रंजन फोंदोरखली चाइल्ड हेल्थ डिविजन्स स्टेट हेल्थ सोसाइटी NHM मणिपुर मदी डायरेक्टोरेट ऑफ हेल्थ सर्विसेस मणिपुर सिंधुरंगा सिंगमैरोंग लैबा क्लासिक ग्रैंडे पांगथोकिबा सोशल अवेयरनेस एंड एक्शन टू न्यूट्रलाइज न्यूमोनिया सक्सेसफुली सन्स अमदी नेशनल न्यू बोर्ड वीक NNW कैंपेन हगदोपगी थोरमना वाफम मिनिस्टर रंजन फोंदोकिबने माना मखाताना हाई सही मंगागी मखादा लैरिबा आंगांसिंगदा नागनबा न्यूमोनिया लाइनास इंडिया दगी मापुंग फाना मुथनबा हेल्थ मिनिस्ट्री ना पैखतपा याबा थबक थौरमसिंग पैखली न्यूमोनिया लाइना ngakthokpa हाइबसे मिनिस्ट्री न लुमना लौदुना ग्रासरूट लेवल योना खंगनबा मदि स्टेक होल्डर्स सिंग सु मथौ ताबा थबक थौरमसिंग पांगथो ओननबा मियेंग थमली स्टेट असिगी ओइना लाइना असिगी इन्फेंट मोर्टेलिटी रेट असी यामना नेमलबसु सेक्शन दबदी यादि अमरमना पोकपदा ngairiba angangsingdi एंटी माइक्रोबायल्स रेजिस्टेंस लापसिना अचौब सैथें पीरी पोकपदा ngairiba angangsingda एंटी माइक्रोबायल्स रेजिस्टेंस ओइरक्लिबसी थिंगनबमदि न्यूमोनियादगी ngakthoknaba panamda स्टेट असिगी ओइना sungasidagi horaga साइंस अमदि नेशनल न्यूबॉर्न्स वीक कैंपेन असि हौदोकने अमसिना मसिदा स्टेट असिगी लैरिबि स्टेक होल्डर्स सिना ग्रासरूट लेवल योना मियामना खंगनना होनाबदा काथोकपगा लोइना थबक तौब संगैकी ngasi launch tawkiba campaign gi matana phongdokladuna NHM Manipur gi child health ki SNO Dr. A Sylvia na phongdokibada pneumonia si bacterials fungals amadi virus na thuganba lungs infection amani laina makhal asina sahi manga phawbagi manungda leiriba angang singda yamna toina naganba laina moiri Malemgi oina yengnarakpada sahi amadi India gi oina sahi manga phawbagi manungda leiba angang singi sada 17.5 ta laina asina maram oiraga siali aduga Manipur gi oina sahi amadi laina makhal asina sahi manga phawgi manungda leiba angang taragani thu siali Manipur gi oina laina makhal asina piriba saithing asi nemlaba suma pung phana muthatnaba panamla social awareness amadi action campaign asi ngasi dagi hoduna mathang thagi kungani pan phab state sinba thuna pangthokani ngasi dagi horaga pangthokodoriba campaign asina kumza english ngani ga taraga mapanda health ministry na puthokpa revised treatment protocol gi makhara treatment facility pigani masida sunatna sahi manga hawagi manungda leiriba angangsingda pneumonia nabra haibado khangdoknaba nganna identification amadi management program sing su pangdokani loinana skill based training sing pangdoktuna pneumonia mapung phana muthanaba community awareness pinaba panam thamni amaromda new natal parrot asi child survival gi damak yamna critical oiba parrot ama ohi maramasina news board care surveillance amadi development gi damak health ministry gi miyam khada new born week asikumja english ngani dagi horaga ngasi paw sei khudingi nabe ma thara pangthoktuna lakli state asigi oina su new born week asi ngasi dagi horaga mathang thagi teret phaw pangthokani new born week asina pokpada ngari ba angang singdi anti marobials resistance lakpa si karam ngak thokani amadi newborn care gi importance sing khangana na ba panam thamli masida sunatna newborn week asina pokpada ngari ba angang singda anti microbials resistance oirakli basi thingna ba anti microbials use hanthana ba neonatal spirit antibiotic season ba hanthan baroina life saving treatment singi matangda mipung khuding ge awareness pi gane ki ngasigi thawramadu health services manipur gi director dr sambo golmai NHM manipur state mission director dr M Dinesh medical Directorate की Assistant Director Dr. N. Abhinomadi, Family Welfare Director Dr. N. Hemanta Kumar Dice Members in Oina Saryaki. Pakistan Army की टीम ने सिकन ने की मनाक नकनबा बांग्लादेश की रंगापुर सत्तुना सिक्योरिटी की फिवम यंगसिंख्रे पाकिस्तान की आर्मी अमदी इंटर सर्विस इंटेलिजेंस ISI ने जनवरी कुनगा मथोइदी की होरगा बांग्लादेश त लेरखिबा सिदा इंडिया अमदी नॉर्थ ईस्ट का समनरी सिकन ने की मनाक नकनबा रंगापुर संगसिलगा मिलिटरी की ओइना यंगसिनबगी थौंग सतखरे हैना मीडिया रिपोर्ट की वरोल मतुंगिना फोंदोखि पाकिस्तान की ISI की शिप बांग्लादेश की रंगापुर डिस्ट्रिक्ट अदुदा अरोन अथुकी खोंगसत अमा पांगथोखरे सिकन ने गारिबा मफमसी इंडिया अमदी नॉर्थ ईस्ट का समनरिबा अखुब लंबी अमनी
Bangladesh ki Rangapur district ki Siliguri ki mafam asi kilometer sama kuntra rom lamnai Bangladesh na Batuan piki bagi matung ina Pakistan ki army amadi ISI ki sip adu leba adu da khongsat pangthok rakhibani haina Bangladesh ki security ki makok thongbo official sing na phongdokre Pakistani gas sing adu Bangladesh army ki helicopter amada Rangapur tamna purakraba matung tarakpada sensitive oiriba Chittagong hill track tamna sangshilaba yana sulai haina Dhaka ki source amana phongdokhi haukiba sayol digi hauraga Bangladesh amadi Pakistan ki military ki oiba makok thongba miyoi singna khongsat pangthokna duna lakhibani masina yumthang narib India da maru oina ekai thingai bigi thongsa tharakadra haibigi nungnang musu analyst singna phongdokpa lairi India amadi Bangladesh ki marakta sungam khai paringda mukna bigi thong hengalakhiba sairakta Pakistan ki army amadi intelligence team na Bangladesh da khongsat adu pangthokibani Pakistan ki Bangladesh da lakliba army ki team adu da ISI ki sip oiriba Lieutenant General Muhammad Asim Malik Major General Sahid Amir Asar Major General Alam Amir Awan Amadi Muhammad Usman Zatib Yauri Lieutenant General Kamar ul Hassan Su Islamabad khongsat pangthok laba matung tarakpada Pakistan Army officers singaduna Bangladesh khongsat pangthok kibani tem masina January kunga mari da Islamabad han kibani India Army ki Chief General Upendra Dwivedi television da piki ba address amad India ki armed force na Bangladesh army ki afaba mari lei haina phongdokraba sayolani ki matung tarakpada thawong adu satarkibani Bangladesh army ki chief oiriba General Wakar Uzzaman General Kamar ul Hassan su Pakistan da khongsat pangthokiba sina political analyst ki maikedi Muhammad Yunus na lusingba interim government asi Pakistan ki maikedi mapung phana support tawi haibadu taklibani General Kamar ul Hassan na Pakistan khongsat pangthok tringa mamangda Bangladesh ki foreign affairs advisor Dohit Hussain na China da khongsat pangthok pagaloina economy amadi financial gi oiba mari chasinanaba hengat halagani haina phongdokrabani Hassan na China da khongsat pangthokibadu maru oina English singaniga kunga mangagi kalentha matamda Muhammad Yunus na China da khongsat pangthoknabagi lambel ama phatpani haina launari Bangladesh amadi Pakistan army ki officers singna handaki matam asida khongsat pangthokpagi sang hegalakliba poina thukti masi maru oina leba ani gi marakta military amadi security gi oiba mari edu fogalakli haibadu takpani haidi aniso pawusna makhatana phongdorakli